ꯔꯖꯤꯃꯥꯒꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯊꯣꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯖꯤ ꯀꯣꯜꯂꯗ ꯐꯠ ꯔꯤꯁꯤꯞ ꯇꯧꯏ ꯑꯗꯨꯒ ꯔꯖꯤꯅ "ꯍꯦꯜꯂꯣ ꯊꯣꯏ ꯅꯪꯕꯨ ꯉꯥꯎꯔꯕ? ꯁ꯭ꯀꯨꯜ ꯂꯥꯛꯑꯒ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯅꯣꯕ ꯍꯥ?" ꯑꯁꯨꯝꯅ ꯆꯩꯁꯤꯜꯂꯛꯏ꯫ ꯊꯣꯏꯅ "ꯌꯥꯔꯦ ꯕꯕꯥ ꯑꯗꯣ ꯅꯣꯏ ꯀꯥꯏ ꯂꯩꯒꯦ? ꯃꯣꯅꯤꯀꯥꯒ ꯂꯥꯡꯂꯦꯟꯒꯗꯤ ꯍꯟꯈ꯭ꯔꯕ?" ꯔꯣꯖꯤꯅ "ꯀꯥꯏꯗꯩ ꯍꯟꯗꯣꯏꯅꯣ? ꯏꯊꯟꯇ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ? ꯃꯣꯏꯁꯨ ꯂꯣꯏ ꯂꯩꯔꯤꯌꯦ." ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯔꯣꯖꯤꯅ "ꯍꯣꯏ ꯑꯗꯨꯗꯤ ꯅꯣꯏ ꯀꯥꯏ ꯂꯩꯒꯦ? ꯑꯩ ꯁ꯭ꯀꯨꯜ ꯒꯦꯠꯀꯤ ꯃꯅꯥꯛꯇꯅꯤꯀꯣ ꯂꯩꯔꯤꯁꯦ." ꯔꯣꯖꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯒꯥꯔꯗꯦꯟ ꯑꯗꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯃꯣꯅꯤꯀꯥꯅ "ꯀꯩ ꯍꯥꯏꯔꯛꯂꯤꯅꯣ?" ꯔꯣꯖꯤꯅ "ꯍꯣꯏ ꯁ꯭ꯀꯨꯜ ꯒꯦꯠ ꯃꯅꯥꯛꯇ ꯂꯩꯌꯦ, ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯃꯣꯏꯅꯤꯁꯨ ꯂꯥꯛꯑꯅꯤꯌꯦ." ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯥꯅꯕ ꯀꯧꯕ ꯆꯠꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯜꯂꯛꯏ꯫ ꯁꯅꯥꯇꯣꯏꯅ "ꯃꯣꯃꯣꯁꯦ ꯀꯅꯥꯝ ꯆꯥꯕ ꯌꯥꯎꯔꯣꯏꯀꯣ? ꯑꯩꯈꯣꯏ ꯅꯥꯇꯣꯟ ꯆꯥꯕꯤ ꯂꯩꯔꯥꯡꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯂꯧꯔꯛꯄꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯃꯣꯅꯤꯀꯥ ꯏꯀꯥꯏꯔꯛꯏ ꯌꯥꯝ ꯁꯥꯎꯅ ꯁꯅꯥꯇꯣꯏꯗ ꯌꯦꯡꯂꯒ "ꯍꯦ ꯂꯋꯥꯏ ꯃꯆꯥ ꯅꯊꯟꯇ ꯆꯥꯍꯧꯔꯣꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯅꯤꯀꯥ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤ꯫ ꯔꯣꯖꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟꯅ ꯃꯣꯅꯤꯀꯥꯕꯨ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯇꯥꯗꯕꯤꯗ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯏꯅ "ꯀꯩꯗꯧꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣꯗꯣ ꯍꯦꯛ ꯌꯧꯔꯛꯑꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤꯉꯩ ꯈꯪꯍꯧꯗꯦ ꯈꯥꯕꯅ ꯁꯅꯥꯇꯣꯏꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯈꯥꯕꯅ "ꯐꯔꯦꯅꯦ ꯋꯥꯊꯤꯗꯣ ꯌꯥꯝ ꯉꯥꯡꯅꯤꯡꯈꯣꯕ ꯅꯁꯛꯇꯨꯒ, ꯆꯠꯂꯣ ꯊꯦꯝꯂꯨꯆꯣ. ꯃꯣꯅꯤꯀꯥ ꯍꯦꯛ ꯄꯨꯔꯛꯇ꯭ꯔꯕ ꯅꯨꯡꯉꯥꯏꯅꯤ ꯅꯪ." ꯁꯤ ꯍꯥꯏꯔꯝꯂꯒ ꯏꯟꯊꯣꯛꯈꯤ꯫ ꯇꯣꯝꯊꯤꯟꯅ ꯈꯥꯕꯕꯨ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯇꯣꯝꯊꯤꯟꯅ "ꯌꯥꯔꯦ ꯕꯕꯥꯏ ꯇꯣꯛꯑꯣ, ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ ꯁꯅꯥꯇꯣꯏꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯥꯒꯤ ꯇꯧꯗꯨꯅꯇ ꯂꯩ ꯍꯥꯏꯕ, ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯕꯅꯦ." ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯈꯥꯕꯅ "ꯈꯪꯉꯦ ꯚꯥꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯥꯡꯅꯤ ꯉꯥꯡꯂꯣꯏ ꯈꯪꯗꯕ ꯋꯥꯊꯤ ꯆꯥꯕ ꯃꯤꯒꯤ ꯃꯤꯆꯩ ꯀꯌꯥ ꯑꯃꯁꯨ ꯅꯪꯈ꯭ꯔꯕꯅꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯑꯉꯥꯡ ꯃꯆꯥ ꯃꯒꯨꯝ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯦꯅꯦ." ꯁꯤ ꯍꯥꯏꯔꯒ ꯈꯥꯕ ꯁꯅꯥꯇꯣꯏꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯇꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯑꯩ ꯊꯦꯝꯂꯨꯒꯦ, ꯑꯩꯈꯣꯏ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯆꯥꯔꯝꯕ ꯌꯥꯔꯣꯏꯀꯣ." ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯏ ꯃꯣꯅꯤꯀꯥꯕꯨ ꯀꯧꯅꯕ ꯇꯥꯟꯅꯈꯤ꯫ ꯈꯥꯕ ꯏꯀꯥꯏꯕꯅ ꯁꯅꯥꯇꯣꯏꯕꯨ ꯐꯨꯔꯤꯕꯅꯤ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯁꯅꯥꯇꯣꯏꯅ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯄꯗꯨꯗ ꯃꯣꯅꯤꯀꯥ ꯆꯠꯂꯝꯕꯗꯒꯤ ꯐꯠ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯣꯅꯤꯀꯥꯅ "ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯤꯁꯤꯅ?" ꯑꯁꯨꯝꯅ ꯌꯥꯝ ꯁꯥꯎꯅ ꯁꯅꯥꯇꯣꯏꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯇꯣꯏ ꯇꯞꯅ ꯃꯣꯅꯤꯀꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯃꯣꯅꯤꯀꯥ ꯅꯪ ꯁꯥꯎꯒꯅꯨ, ꯑꯩ ꯂꯥꯟꯈ꯭ꯔꯦ. ꯑꯩꯗꯤ ꯐꯥꯒꯤ ꯇꯧꯒꯜꯂꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯄꯣꯛꯄꯗ ꯌꯥꯎꯔꯛꯂꯕ ꯍꯩꯅꯕꯤꯅꯤ ꯃꯁꯤꯗꯤ. ꯅꯪꯁꯨ ꯏꯀꯥꯏꯕ ꯅꯪꯂꯦ. ꯑꯗꯣ ꯑꯩꯒꯤ ꯈꯟꯗ꯭ꯔꯁꯨ ꯂꯥꯡꯂꯦꯟ ꯍꯣꯏ ꯔꯣꯖꯤ ꯍꯣꯏꯒꯤ ꯈꯜꯂꯒ ꯅꯪ ꯑꯝꯇ ꯆꯠꯈꯤꯅꯣꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯏ꯫ ꯃꯣꯅꯤꯀꯥ ꯌꯥꯝ ꯁꯥꯎꯅ ꯁꯅꯥꯇꯣꯏꯗ ꯌꯦꯡꯂꯛꯄꯗ ꯁꯅꯥꯇꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯗꯨ ꯎꯔꯨꯕꯗꯒꯤ ꯃꯣꯅꯤꯀꯥ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯛꯏ꯫ ꯃꯈꯥ ꯇꯥꯔꯛꯏ ꯁꯅꯥꯇꯣꯏꯅ "ꯃꯣꯅꯤꯀꯥ ꯑꯩꯗꯤ ꯑꯉꯥꯎꯕꯅꯦ. ꯑꯩꯁꯨ ꯅꯣꯏꯒꯨꯝꯅ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯄꯥꯝꯃꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯩꯅꯕꯤꯁꯤꯗꯤ." ꯁꯤ ꯍꯥꯏꯔꯒ ꯁꯅꯥꯇꯣꯏ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯃꯣꯅꯤꯀꯥꯅ "ꯆꯠꯂꯁꯦ ꯂꯥꯛꯑꯣ, ꯑꯩ ꯁꯥꯎꯗ꯭ꯔꯦ. ꯅꯪꯅ ꯀꯅꯥꯁꯨ ꯄꯤꯖꯅꯤꯡꯗꯕꯗꯥꯏꯅꯦ ꯃꯣꯃꯣꯗ, ꯑꯩ ꯂꯣꯏ ꯆꯥꯒꯦ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯇꯣꯏꯅ "ꯑꯁꯦꯡꯕꯩꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯪꯂꯛꯏ꯫ ꯃꯣꯅꯤꯀꯥꯅ ꯍꯥꯏꯕꯒꯨ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯛꯏ꯫ ꯁꯅꯥꯇꯣꯏꯅ "ꯑꯗꯨꯅꯤꯗꯅ ꯂꯥꯛꯑꯣ, ꯆꯥꯅꯕ ꯉꯥꯏꯍꯧꯔꯕꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯥ ꯍꯥꯟꯅ ꯆꯠꯈꯤ꯫ ꯃꯣꯅꯤꯀꯥꯅ "ꯑꯣ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ, ꯏꯆꯝ ꯆꯝꯖꯕ ꯃꯥꯒꯤ ꯃꯇꯧꯅ ꯑꯩꯕꯨ ꯀꯌꯥꯗ ꯍꯩꯅꯗ꯭ꯔꯤꯕꯅꯣ, ꯀꯔꯤꯒꯤ ꯃꯐꯝꯗ ꯁꯥꯎꯔꯨꯔꯤꯕꯅꯣ?" ꯑꯁꯤ ꯈꯟꯗꯨꯅ ꯃꯣꯅꯤꯀꯥ ꯁꯅꯥꯇꯣꯏꯗ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯁꯅꯥꯇꯣꯏꯗꯤ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯆꯠꯂꯤ꯫ ꯃꯣꯅꯤꯀꯥꯅ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯇꯦ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯏ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯣꯅꯤꯀꯥ ꯃꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯦ, ꯈꯔ ꯂꯥꯞꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯇꯣꯏꯅ "ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯂꯥꯛꯑꯣ ꯃꯤ, ꯉꯥꯏꯍꯧꯔꯝꯃꯤ ꯃꯣꯏ ꯂꯣꯏꯅ ꯆꯥꯊꯣꯛꯑꯝꯃꯅꯤ ꯍꯥꯏꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯅꯤꯀꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯣꯅꯤꯀꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯅꯣꯛꯂꯗꯨꯅ ꯁꯅꯥꯇꯣꯏꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯒ ꯁꯅꯥꯇꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯃꯣꯅꯤꯀꯥ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯗ꯭ꯔꯦ, ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯕꯗꯣ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯩꯔꯤꯉꯩ ꯉꯥꯟꯕꯒ ꯊꯣꯏꯒꯁꯨ ꯒꯥꯔꯗꯦꯟ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯂꯤꯕꯗꯨ ꯎꯔꯦ, ꯃꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ ꯁꯅꯥꯇꯣꯏꯅ "ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯍꯦꯔꯣ ꯃꯥꯟꯕ ꯏꯇꯥꯎ ꯈꯣꯏꯃꯨ ꯀꯣꯏꯅ ꯄꯥꯏꯕ ꯄꯥꯏꯕꯤ ꯆꯦꯛꯂꯥ ꯃꯥꯟꯕꯤ ꯑꯅꯤꯁꯦ ꯀꯩ ꯂꯝꯗꯕꯨ ꯅꯨꯡꯁꯤ ꯆꯤꯜꯂꯣꯛꯅꯔꯤꯅꯣ?" ꯑꯁꯨꯝꯅ ꯉꯥꯟꯕꯗ ꯃꯉꯛ ꯏꯜꯂꯒ ꯍꯪꯂꯛꯏ꯫ ꯉꯥꯟꯕꯅ "ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯃꯤ, ꯃꯤ ꯊꯣꯏꯍꯣꯏꯗ ꯆꯠꯂꯨꯕꯩꯅꯦ." ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟꯒ ꯈꯥꯕꯒ ꯀꯣꯐꯤ ꯊꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ "ꯍꯥ ꯀꯩꯕ? ꯊꯣꯏꯍꯣꯏꯗ ꯆꯠꯂꯨꯏ ꯍꯥꯏꯕ?
ꯑꯁꯨꯝꯅ ꯍꯪꯂꯛꯑꯦ꯫ ꯁꯅꯥꯇꯣꯏꯅ ꯍꯣ ꯌꯥꯎꯡ ꯏꯟꯅꯕ ꯋꯥ ꯇꯥꯟꯅꯔꯨꯏꯅꯦ꯫ ꯅꯣꯏꯁꯨ ꯈꯥꯕ ꯄꯨꯔꯒ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯃꯤ ꯍꯌꯦꯡ ꯃꯣꯅꯤꯀꯥꯅ ꯌꯥꯎꯡ ꯏꯟꯅꯕ ꯋꯥ ꯇꯥꯟꯅꯔꯨꯗꯣꯏꯅꯦ, ꯆꯠꯂꯗꯣꯏꯅꯦ ꯑꯁꯤ ꯍꯥꯏꯔꯛꯑꯦ꯫ ꯃꯣꯅꯤꯀꯥꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯒ ꯂꯩꯐꯝ ꯂꯩꯇꯦꯀꯣ, ꯑꯁꯨꯝꯅ ꯅꯣꯛꯇꯣꯏꯅ ꯈꯨꯝꯂꯛꯑꯦ꯫ ꯁꯅꯥꯇꯣꯏꯅ ꯑꯁ ꯑꯩꯗꯤ ꯏꯜꯂꯒꯦ ꯈꯜꯂꯒ, ꯑꯗꯣ ꯆꯦꯟ ꯆꯣꯡꯕꯗꯤ ꯄꯥꯝꯗꯦ, ꯌꯥꯝ ꯂꯦꯝꯅ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯑꯩꯈꯣꯏꯗ ꯊꯥꯔꯛꯑꯣ, ꯑꯗꯨꯒ ꯑꯩꯁꯦ ꯃꯩꯌꯥ ꯁꯛꯅ ꯌꯣꯛꯆꯔꯒꯦ ꯍꯥꯏꯍꯜꯂꯨ ꯂꯥꯛꯑꯣ, ꯑꯗꯨꯅ ꯏꯁꯝ ꯁꯝꯂꯕꯅꯦ ꯑꯁꯤ ꯍꯥꯏꯔꯛꯑꯦ꯫ ꯃꯌꯥꯝꯗꯣ ꯁꯅꯥꯇꯣꯏꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯄꯨꯟꯅ ꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯔꯣꯖꯤꯗꯤ ꯀꯣꯐꯤ ꯊꯛꯂꯝꯕꯗꯒꯤ ꯀꯥꯝꯊꯣꯛꯄꯗ ꯇꯣꯝꯊꯤꯟꯒꯤ ꯁ꯭ꯀꯨꯜ ꯐꯨꯔꯤꯠ ꯑꯗꯨ ꯂꯣꯏ ꯆꯨꯔꯦ꯫ ꯍꯥꯈꯤꯕꯒꯤ ꯋꯥꯗꯅ ꯔꯣꯖꯤ ꯇꯣꯝꯊꯤꯟꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯇꯣꯝꯊꯤꯟꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯎꯔꯗꯨꯅ ꯔꯣꯖꯤꯅ ꯁꯣꯔꯤ ꯇꯣꯝꯊꯤꯟ, ꯑꯩ ꯁꯣꯏꯈꯤꯕꯅꯤꯀꯣ, ꯁꯥꯎꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯐꯨꯔꯤꯠ ꯑꯗꯨ ꯇꯩꯊꯣꯔꯛꯏ꯫ ꯇꯣꯝꯊꯤꯟ ꯅꯣꯛꯂꯒ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯁꯣꯏꯕ ꯍꯥꯏꯁꯤꯗꯤ ꯇꯝ ꯉꯝꯄꯣꯠꯇꯦ, ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯤꯌꯦ ꯑꯁꯤ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯔꯣꯖꯤꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯒꯦ꯫ ꯇꯣꯝꯊꯤꯟꯅ ꯔꯣꯖꯤ ꯀꯩꯁꯨ ꯁꯥꯎꯗꯤꯌꯦ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯖꯔꯤꯕꯗꯅꯤ ꯔꯣꯖꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯊꯣꯏꯅ ꯔꯣꯖꯤ ꯁꯦ ꯀꯩꯗꯧꯔꯒꯦ, ꯅꯃꯥꯏꯗꯣ ꯅꯣꯡꯈꯠꯂꯛꯑꯣ, ꯁꯤ ꯍꯥꯏꯔꯒ ꯔꯣꯖꯤꯒꯤ ꯃꯃꯥꯏꯗꯣ ꯅꯣꯡꯈꯠꯍꯟꯕꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯔꯣꯖꯤꯅ ꯊꯣꯏ ꯌꯥꯔꯅꯤ, ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯒꯦ ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯂꯛꯑꯦ꯫ ꯃꯌꯥꯝꯗ ꯔꯣꯖꯤ ꯀꯞꯂꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯊꯣꯏꯅ ꯋꯥ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯉꯥꯟꯕꯅ ꯈꯨꯝꯂꯛꯑꯦ꯫ ꯉꯥꯟꯕꯅ ꯔꯣꯖꯤꯁꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯖꯔꯁꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯨ ꯈꯔ ꯂꯥꯞꯅ ꯉꯥꯟꯕꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯈꯥꯕ ꯐꯠ ꯆꯥꯎꯒꯠꯂꯛꯑꯦ꯫ ꯈꯥꯕꯅ ꯃꯁꯤꯒꯤ ꯍꯩꯀ꯭ꯔꯨ ꯃꯥꯟꯕꯁꯦ ꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯈꯥꯕꯁꯨ ꯂꯥꯡꯂꯦꯟꯅ ꯐꯥꯔꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯁꯅꯥꯇꯣꯏꯅ ꯔꯣꯖꯤ ꯑꯩ ꯁꯣꯏꯈꯤꯕꯅꯦ, ꯑꯁ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯃꯠꯇ ꯖꯨꯒꯣꯠ ꯆꯥꯗ꯭ꯔꯤꯁꯤꯕꯣ꯫ ꯈꯥꯕꯁꯨ ꯁꯥꯎꯈ꯭ꯔꯦꯅꯦ, ꯂꯥꯡꯂꯦꯟꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤꯁꯦ ꯀꯩ ꯋꯥ ꯇꯥꯟꯅꯗꯣꯏꯖꯥꯠꯅꯣ? ꯈꯥꯕꯁꯦ ꯁꯥꯎꯔꯗꯤ ꯃꯆꯤꯡ ꯌꯥꯝ ꯐꯠꯇꯕꯅꯦ, ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯃꯣꯅꯤꯀꯥꯅ ꯍꯣ ꯅꯪ ꯀꯔꯝ ꯅꯍꯥꯟꯁꯦꯒꯦꯅ ꯋꯥ ꯇꯥꯟꯅꯕ ꯆꯠꯈ꯭ꯔꯤꯕ ꯑꯁꯤ ꯍꯥꯏꯅ ꯃꯣꯅꯤꯀꯥꯅ ꯔꯣꯖꯤꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ꯫ ꯃꯣꯅꯤꯀꯥꯅ ꯔꯣꯖꯤ ꯁꯦ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯔꯅꯣ, ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣꯀꯣ, ꯑꯩꯈꯣই ꯑꯁ꯭ꯋꯥꯏꯗ ꯂꯩꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯣꯅꯤꯀꯥꯅ ꯁꯅꯥꯇꯣꯏꯗ ꯌꯦꯡꯂꯒ ꯁꯤꯗ ꯊꯣꯛꯅꯕ ꯁꯤꯜꯂꯤꯅꯦꯕ ꯅꯁꯛꯇꯨꯒ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯅꯤꯀꯥꯁꯨ ꯁꯥꯎꯅ ꯐꯠ ꯍꯧꯒꯠꯂꯒ ꯆꯠꯀꯦ꯫ ꯁꯅꯥꯇꯣꯏ ꯇꯣꯝꯊꯤꯟꯗ ꯔꯣꯖꯤꯕꯨ ꯊꯦꯝꯕꯤꯌꯨ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯇꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯃꯣꯅꯤꯀꯥꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯈꯤ꯫ ꯔꯣꯖꯤꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯇꯣꯝꯊꯤꯟ ꯃꯊꯟꯇ ꯉꯥꯏꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯔꯣꯖꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯤꯌꯦ, ꯁꯥꯎꯅꯨ ꯁꯤ ꯍꯥꯏꯕꯁꯦ ꯊꯦꯝꯕ ꯅꯠꯇꯦꯀꯣ ꯔꯣꯖꯤ, ꯅꯃꯥꯏꯗꯣ ꯅꯣꯡꯈꯠꯂꯛꯑꯣꯁꯦ ꯑꯁꯨꯝꯅ ꯔꯣꯖꯤꯗ ꯍꯥꯏꯔꯛꯏ꯫ ꯔꯣꯖꯤ ꯇꯞꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯇꯨꯅ ꯇꯣꯝꯊꯤꯟꯗ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯤꯔꯕꯤ ꯔꯣꯖꯤꯒꯤ ꯇꯅꯧꯔꯕꯤ ꯃꯤꯁꯅ ꯑꯅꯤꯗꯨꯅ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯟꯊꯔꯤꯕ ꯔꯣꯖꯤꯒꯤ ꯃꯄꯤꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯒ ꯇꯣꯝꯊꯤꯟꯅ ꯔꯣꯖꯤ ꯀꯞꯀꯅꯨꯁꯦ, ꯅꯪꯅ ꯀꯞꯂꯗꯤ ꯑꯩ ꯑꯃꯠꯇ ꯅꯨꯡꯉꯥꯏꯔꯔꯣꯏꯕ, ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯤꯌꯦ ꯑꯁꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯣꯖꯤ ꯃꯈꯣꯜ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯇꯣꯝꯊꯤꯟ ꯅꯪ ꯁꯥꯎꯅꯨꯀꯣ, ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ, ꯑꯩ ꯁꯨꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯑꯁ ꯑꯩ ꯁꯥꯎꯗꯤꯌꯦ, ꯁꯨꯕꯤꯔꯅꯨ, ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯗꯅꯕ ꯑꯆꯨꯕꯁꯦ ꯊꯝꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ ꯇꯣꯝꯊꯤꯟ꯫ ꯔꯣꯖꯤꯅ ꯇꯣꯝꯊꯤꯟ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯏꯔꯥꯜ ꯄꯤꯕꯤꯔꯤꯕ ꯍꯥꯏꯗꯨꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯖꯤ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯔꯣꯖꯤ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤ ꯃꯈꯩ ꯀꯥꯎꯗꯅꯕ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ ꯈꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒꯦ ꯈꯟꯕꯒꯤꯅꯦ, ꯁꯦ ꯀꯞꯀꯅꯨ, ꯅꯪ ꯀꯞꯂꯗꯤ ꯑꯩꯁꯨ ꯀꯞꯂꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟ ꯃꯆꯤꯟꯗꯨ ꯄꯤꯔꯛꯏ꯫ ꯔꯣꯖꯤ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯆꯩ꯫ ꯁꯣꯝꯗꯅ ꯈꯥꯕꯕꯨ ꯂꯥꯡꯂꯦꯟꯅ ꯀꯟꯅ ꯊꯦꯝꯂꯤ꯫ ꯂꯥꯡꯂꯦꯟꯅ ꯀꯩꯅꯣ ꯅꯪꯅ ꯁꯅꯥꯇꯣꯏꯗ ꯁꯥꯎꯔꯤꯗꯨꯕꯣ, ꯃꯥꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯥꯒꯤ ꯇꯧꯒꯜꯂꯤ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯈꯥꯕꯅ ꯈꯪꯉꯦ, ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯤꯌꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯩꯅꯕꯤꯁꯦ ꯃꯤ ꯀꯌꯥꯅꯣ ꯈꯟꯕ ꯁꯥꯎꯍꯟꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗꯕꯤ ꯃꯤꯒꯤ ꯃꯤꯆꯩ ꯀꯌꯥ ꯇꯥꯕ ꯃꯥꯕꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯕ ꯐꯥꯎ ꯌꯥꯎꯔꯤꯕꯅꯦ, ꯑꯗꯨ ꯐꯥꯎꯕ ꯃꯥꯒꯤ ꯐꯥꯒꯤꯁꯦ ꯇꯧꯅꯨ ꯌꯥꯗꯦꯕ꯫ ꯁꯅꯥꯇꯣꯏꯁꯦ ꯃꯕꯣꯛꯇꯗꯤ ꯀꯩꯁꯨ ꯂꯩꯖꯗꯕꯅꯦ, ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯉꯥꯡꯅꯤꯡ ꯉꯥꯡꯂꯣꯏ ꯈꯪꯗꯕꯁꯤꯅꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯉꯥꯟꯕ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯕꯒꯤꯅꯦ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯀꯩꯒꯤ ꯉꯥꯟꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯕ
ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯈꯥꯕꯅ ꯂꯥꯡꯂꯦꯟ ꯅꯪꯅ ꯈꯪꯗꯕ ꯋꯥ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤꯅꯦ꯫ ꯂꯥꯡꯂꯦꯟꯅ ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯩ ꯈꯪꯕ ꯌꯥꯗꯕ ꯋꯥꯔꯣ? ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯜꯂꯣꯕ꯫ ꯁꯣꯝꯗꯅ ꯁꯅꯥꯇꯣꯏꯅ ꯃꯣꯅꯤꯀꯥꯗ ꯌꯦꯡꯂꯒ ꯃꯣꯅꯤꯀꯥ ꯉꯥꯟꯕꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯦ꯫ ꯉꯥꯟꯕꯒꯤ ꯃꯌꯥꯝꯕꯗꯣ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎꯋꯟꯗꯨꯅ ꯂꯩꯈꯤꯕꯅꯦ꯫ ꯉꯥꯟꯕꯒꯤ ꯃꯇꯩꯃꯗꯣ ꯌꯥꯝ ꯐꯠꯇꯦ꯫ ꯏꯪꯅ ꯂꯩꯖꯔꯝꯕ ꯉꯥꯟꯕꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯃꯇꯩꯃ ꯂꯥꯛꯄꯗꯒꯤ ꯃꯆꯦ ꯇꯥꯅ ꯀꯥꯏꯈꯤꯕꯅꯦ꯫ ꯑꯗꯨꯒꯤ ꯑꯩꯅ ꯌꯥꯎꯏꯟꯕꯅ ꯐꯥꯒꯤ ꯇꯧꯕꯗꯣ ꯑꯗꯨꯒꯤꯅꯦ ꯈꯥꯕꯅ ꯁꯥꯎꯔꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯣꯅꯤꯀꯥꯅ ꯑꯣ ꯈꯪꯗꯕꯒꯤꯅꯦ ꯅꯪꯉꯣꯟꯗ ꯁꯥꯎꯔꯨꯔꯦ ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯁꯅꯥꯇꯣꯏꯗ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯇꯣꯏꯅ ꯁꯥꯎꯗꯦꯗ ꯑꯗꯣ ꯅꯪ ꯉꯥꯟꯕꯈꯣꯏꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯅ ꯃꯣꯅꯤꯀꯥꯗ ꯍꯪꯂꯛꯏ꯫ ꯃꯣꯅꯤꯀꯥꯅ ꯈꯪꯅꯤꯡꯉꯦ ꯑꯝꯇ ꯂꯤꯔꯛꯑꯣꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯇꯣꯏꯅ ꯑꯗꯨꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯒꯗ꯭ꯔꯥ? ꯃꯣꯅꯤꯀꯥꯅ ꯁꯥꯎꯔꯣꯏꯌꯦ ꯂꯤꯔꯛꯑꯣ ꯉꯥꯟꯕꯈꯣꯏꯒꯤ ꯋꯥꯔꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯇꯣꯏꯅ ꯅꯪꯁꯦ ꯉꯥꯎꯔꯤꯗꯀꯣ ꯑꯉꯥꯎꯕꯤꯒꯤ ꯖꯦꯜꯗ ꯂꯩꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯈꯟꯊꯕ ꯇꯧꯗꯅ ꯃꯣꯅꯤꯀꯥꯅ ꯍꯣꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯅꯤꯀꯥꯅ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯇꯣꯏꯗ ꯍꯪꯂꯛꯏ꯫ ꯁꯅꯥꯇꯣꯏꯗꯤ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯣꯅꯤꯀꯥꯅ ꯅꯪꯒꯤꯁꯦ ꯃꯤꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯏꯒꯤ ꯃꯅꯥꯗ ꯂꯩꯔꯛꯏ꯫ ꯁꯅꯥꯇꯣꯏꯅ ꯑꯌꯣꯌꯣ ꯃꯣꯅꯤꯀꯥꯁꯦ ꯊꯥꯗꯣꯛꯑꯣ ꯑꯩ ꯂꯤꯔꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯣꯅꯤꯀꯥꯅ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ? ꯑꯩ ꯉꯥꯎꯕ ꯍꯧꯔꯛꯄꯒꯤ ꯑꯩꯅ ꯑꯉꯥꯎꯕꯒꯤ ꯖꯦꯜꯗ ꯆꯪꯗ꯭ꯔꯤꯉꯩ ꯅꯪ ꯇꯥꯍꯜꯂꯝꯃꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯣꯅꯤꯀꯥ ꯁꯅꯥꯇꯣꯏꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯕ ꯍꯧꯔꯛꯏ꯫ ꯁꯅꯥꯇꯣꯏꯅ ꯑꯌꯣꯌꯣ ꯁꯤꯗꯤ ꯑꯝꯇ ꯊꯥꯗꯣꯛ ꯃꯣꯅꯤꯀꯥ ꯅꯪ ꯑꯩ ꯍꯥꯠꯂꯒ ꯑꯣꯏꯒꯦ ꯍꯥꯏꯔꯕ? ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯅꯤꯀꯥ ꯌꯥꯝ ꯁꯥꯎꯅ ꯑꯃꯨꯛꯇꯪ ꯈꯔ ꯀꯟꯅ ꯁꯅꯥꯇꯣꯏꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯁꯜꯂꯝꯂꯒ ꯃꯀꯣꯛꯁꯨ ꯌꯥꯎꯅ ꯐꯠ ꯏꯟꯊꯣꯔꯛꯏ꯫ ꯁꯅꯥꯇꯣꯏ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯃꯁꯦ ꯃꯍꯥꯏꯡ ꯆꯥꯕꯤꯅꯦꯕ ꯃꯁꯦ ꯃꯋꯥ ꯐꯥꯎꯕ ꯍꯥꯠꯀꯦ ꯇꯧꯋꯦꯕ꯫ ꯑꯁꯨꯝꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯆꯩꯅ ꯈꯪꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯅꯤꯀꯥ ꯌꯥꯝ ꯁꯥꯎꯅ ꯁꯅꯥꯇꯣꯏꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯂꯥꯡꯂꯦꯟꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯣꯅꯤꯀꯥ ꯁꯥꯎꯕꯗꯨ ꯎꯔꯒ ꯂꯥꯡꯂꯦꯟ ꯐꯥꯒꯤ ꯑꯣꯏꯅ ꯀꯩꯗꯧꯔꯒꯦ ꯃꯣꯅꯤꯀꯥ ꯅꯆꯤꯟꯒꯗꯣ ꯂꯝꯍꯨꯏꯗꯧꯅ ꯇꯨꯝꯊꯣꯛꯂꯒ ꯂꯥꯛꯂꯤꯗꯨꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯥꯀꯟꯗꯒꯤ ꯁꯅꯥꯇꯣꯏꯅ ꯐꯠ ꯀꯨꯝꯂꯛꯏ꯫ ꯑꯁ ꯏꯕꯥꯅꯤꯅꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯈꯣꯏ ꯑꯃꯅ ꯃꯣꯅꯤꯀꯥꯒꯤ ꯃꯆꯤꯟꯗꯅꯦ ꯇꯣꯡꯂꯒ ꯆꯤꯛꯈꯤꯕꯩꯅꯦ ꯑꯗꯨꯏꯅꯦ ꯂꯥꯡꯂꯦꯟ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯣꯅꯤꯀꯥꯅ ꯅꯣꯏ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯅꯤꯀꯥ ꯃꯊꯟꯇ ꯒꯝ ꯆꯠꯀꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯣꯅꯤꯀꯥ ꯉꯥꯏꯈꯣꯃꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯁꯤ ꯍꯥꯏꯅ ꯇꯥꯟꯅꯈꯤ꯫ ꯈꯥꯕꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤ꯫ ꯁꯅꯥꯇꯣꯏ ꯆꯦꯜꯂꯛꯇꯨꯅ ꯉꯥꯟꯕ ꯊꯣꯏ ꯅꯣꯏꯕꯨ ꯋꯥꯔꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ? ꯇꯣꯝꯊꯤꯟ ꯔꯣꯖꯤ ꯅꯣꯏꯁꯨ ꯂꯥꯛꯑꯣ꯫ ꯃꯣꯅꯤꯀꯥꯗꯣ ꯁꯥꯖꯤꯟ ꯍꯧꯈ꯭ꯔ ꯃꯥꯜꯂꯦ ꯈꯪꯗꯦ ꯃꯊꯟꯇ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦꯅꯦ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯁꯅꯥꯇꯣꯏꯁꯨ ꯆꯦꯟꯈ꯭ꯔꯦ꯫ ꯊꯣꯏ ꯔꯣꯖꯤ ꯉꯥꯟꯕ ꯑꯃꯗꯤ ꯇꯣꯝꯊꯤꯟꯁꯨ ꯄꯥꯈꯠꯂꯗꯨꯅ ꯁꯅꯥꯊꯣꯏꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯁꯣꯝꯗꯅ ꯃꯣꯅꯤꯀꯥꯅ ꯂꯥꯡꯂꯦꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯦ꯫ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯌꯥꯝꯗꯨꯁꯨ ꯆꯠꯅꯕ ꯍꯥꯏꯅꯔꯦ꯫ ꯊꯣꯏꯅ ꯂꯥꯡꯍꯟꯕ ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯀꯣꯜ ꯇꯧꯔꯛꯑꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯉꯥꯟꯕꯅ ꯍꯣꯏ ꯇꯧꯔꯛꯀꯦ ꯐꯖꯅ ꯍꯜꯂꯣꯀꯣ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯎꯅꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯆꯠꯂꯒꯦ ꯌꯨꯝ ꯌꯧꯔꯛꯄꯒ ꯀꯣꯜ ꯇꯧꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯈꯥꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯨꯝꯂꯛꯏ꯫ ꯔꯣꯖꯤ ꯏꯀꯥꯏ ꯀꯥꯏꯅ ꯇꯣꯝꯊꯤꯟꯗ ꯌꯦꯡꯖꯔꯛꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯇꯣꯝꯊꯤꯟ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯊꯤꯟꯁꯨ ꯔꯣꯖꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯆꯠꯂꯣ ꯕꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯝꯗꯥꯏꯅꯤꯅ ꯃꯣꯅꯤꯀꯥ ꯁꯅꯥꯇꯣꯏꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯇꯣꯏ ꯃꯅꯥ ꯑꯅꯤꯗꯣ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯁꯣꯏꯈ꯭ꯔꯦ ꯁꯥꯎꯅꯨ ꯍꯥꯏꯕꯒꯨꯝ ꯃꯆꯤꯟꯅ ꯄꯦꯔꯝ ꯄꯦꯔꯝ ꯇꯧꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯣꯅꯤꯀꯥ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯕꯒ ꯃꯣꯅꯤꯀꯥ ꯍꯧꯖꯤꯛꯀꯤ ꯁꯅꯥꯇꯣꯏꯒꯤ ꯃꯇꯧꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯆꯔꯤ꯫ ꯃꯊꯪ ꯒꯥꯔꯤ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯅ ꯃꯣꯅꯤꯀꯥꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯣꯅꯤꯀꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯅꯥꯇꯣꯏꯗ ꯌꯦꯡꯂꯝꯂꯒ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯇꯣꯏ ꯃꯣꯅꯤꯀꯥꯅ ꯅꯣꯛꯂꯝꯕꯗꯨ ꯎꯔꯒ ꯃꯥꯁꯨ ꯍꯔꯥꯎꯅ ꯅꯣꯛꯂꯗꯨꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯀꯥꯏꯅꯔꯁꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯁꯣꯛꯅꯔꯝꯂꯒ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯔꯣꯖꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯌꯧꯕꯒ ꯐꯃꯨꯡꯗ ꯐꯝꯂꯒ ꯇꯣꯝꯊꯤꯟꯒꯤ ꯆꯝꯂꯕ ꯃꯇꯧ ꯀꯌꯥꯗꯣ ꯅꯤꯡꯁꯤꯡ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯔꯣꯖꯤꯅ ꯂꯩꯔꯤꯉꯩ ꯂꯩꯃ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯂꯩꯃꯅ ꯏꯕꯦꯝꯃ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯂꯣꯅꯦ ꯏꯃꯥ ꯆꯥꯛ ꯊꯤꯕꯤꯔꯝꯂꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯩꯔꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯔꯣꯖꯤ ꯋꯥꯈꯜ ꯑꯃꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯂꯩꯃꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯕꯦꯝꯃ ꯆꯥꯛꯀꯁꯦ ꯆꯥꯔꯨ ꯂꯥꯛꯑꯣꯅꯦ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯂꯣ꯫ ꯑꯗꯨꯕꯨ ꯔꯣꯖꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯋꯥꯈꯜ ꯑꯃꯗ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯍꯟꯗꯛꯇꯤ ꯂꯩꯃ ꯔꯣꯖꯤꯒꯤ ꯃꯁꯥꯗꯣ ꯅꯝꯂꯒ ꯏꯕꯦꯝꯃ
ꯆꯥꯛꯁꯦ ꯅꯪꯕꯨ ꯆꯥꯎꯔ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯣꯖꯤ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯃꯁꯥ ꯅꯣꯛꯂꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯃꯃꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯔꯣꯖꯤ ꯏꯄꯥ ꯄꯥꯈꯠꯅ ꯐꯞꯂꯝꯕꯗꯒꯤ ꯐꯠ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯀꯥ ꯅꯠꯇꯦ ꯃꯃꯥ ꯀꯩ ꯂꯩꯔꯒꯦ ꯀꯩꯝ ꯅꯠꯇꯦ ꯃꯃꯥ ꯀꯩ ꯂꯩꯔꯒꯦ ꯑꯁꯨꯝꯅ ꯃꯔꯩ ꯇꯂꯤ ꯇꯂꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯃꯅ ꯏꯆꯥꯗꯤ ꯂꯩꯁꯥꯕꯤ ꯐꯔꯛꯂꯕꯅꯤꯅ ꯅꯣꯛꯃꯤꯒ ꯇꯧꯔꯗꯨꯅ ꯋꯥꯈꯜ ꯀꯌꯥꯝ ꯈꯜꯂꯤꯖꯥꯅꯤꯗꯅ ꯉꯥꯎꯗꯅꯒ ꯆꯠꯇꯣꯔꯕ ꯈꯪꯗꯦꯅꯦ ꯑꯃꯨꯛꯁꯨ ꯆꯥꯛ ꯊꯤꯔꯝꯂꯒꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯔꯣꯖꯤ ꯃꯃꯥꯅ ꯊꯣꯛꯈꯤꯕꯗꯨꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜꯗꯣ ꯁꯠ ꯍꯣꯡꯗꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯅꯕ ꯆꯪꯈ꯭ꯔꯦ ꯔꯣꯖꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯤ ꯌꯥꯕ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯕꯤ ꯑꯃꯅꯤ ꯔꯣꯖꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯂꯩꯃ ꯃꯆꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯂꯩꯃꯅ ꯂꯥꯛꯑꯣ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯊꯤꯗꯨꯅ ꯊꯝꯂꯕꯅꯦ ꯂꯥꯛꯑꯣ ꯆꯥꯔꯨꯔꯣ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯀꯧꯁꯤꯟꯕꯤꯔꯛꯏ ꯔꯣꯖꯤꯅ ꯍꯣꯏ ꯃꯃꯥ ꯑꯁꯤ ꯍꯥꯏꯗꯅ ꯐꯝꯊꯔꯒ ꯆꯥꯛꯇꯣ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯔꯣꯖꯤꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯂꯩꯃꯅ ꯆꯥꯛꯇꯣ ꯑꯣꯛꯇ꯭ꯔꯁꯨ ꯃꯃꯥ ꯍꯥꯞꯄꯤꯔꯛꯀꯦꯀꯣ ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯥꯛ ꯇꯣꯛꯄꯒ ꯋꯥꯔꯤ ꯑꯃ ꯁꯥꯗꯣꯛꯂꯩꯀꯣ ꯑꯁꯤ ꯍꯥꯏꯔꯛꯏ ꯔꯣꯖꯤꯅ ꯌꯥꯔꯅꯤ ꯃꯥ ꯑꯣꯛꯂꯅꯤ ꯀꯩ ꯋꯥꯔꯤꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯂꯩꯃꯅ ꯆꯥꯛꯇꯣ ꯍꯥꯟꯅ ꯐꯖꯅ ꯆꯥꯊꯣꯛꯑꯣ ꯆꯥꯕ ꯂꯣꯏꯔꯒ ꯐꯖꯅ ꯁꯥꯟꯅꯔꯁꯦ ꯑꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯖꯤ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯔꯣꯖꯤ ꯀꯔꯤ ꯋꯥꯔꯤꯕꯨ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯅ ꯃꯁꯥꯗꯣ ꯈꯔꯗꯤ ꯆꯤꯡꯅꯖꯩ